Image PAODAM yengmi single Uttam Kumar Narim Tramlok Sevolina Nasigi Maruba Pau Pizari Indian National Congress ki Sam Kuntramapan Suba Mapok Kumon Toram Baktok na Creek Manipur Youth League ki Aikoi Anu Langon gi Paujel Puba Concert Nasi Yaipok Yokre Cookie Sing Settled Tribe list gi lokthok kadabani haibagi miyang yoiba mifam pangthokre loinana leibak sida JN1 COVID variant case sam sukna mapan yore hauji mapung yoiba pau lobidesi Indian National Congress ki cham ga kunthra mapan suba mapok kumon thoram Manipur Pradesh Congress Committee Sindura ngasi BT Road Laiba Congress Bhawan na pangthokre Thormaduda Manipur Pradesh Congress Committee Treasurer Kundrakpam A3 MLA Su Oiriba Thoksom Lokeshwar MPCC ki Working President KS Devatra Vice President Vidyapati Senjam MPCC ki Spokesperson Bhupendra Ningombam amadi Manipur Pradesh Youth Congress Committee MPYCC ki President Ningthojam Popular Yauna Tongan ba Mapam Singdagi Lakpa Congress ki Thomi ke asu saruk yaki Thom adugi manungsana party asida thopuram laba laikhidraba singi mapamda minute ama 2 minute left na ikai khumnaba utpagi thom amasu pangthoke Thom aduga mari leinana Manipur Pradesh Congress Committee ki Treasurer Thoksom Location High Social Media sing yauna Manipur da e-pau sanduk niba print and electronic media singna pau phongu matamda phong niba pau adugi marik sumba Mari Makong Ningtina Kanglaba Matam Data Pau Pongbiu Arana Pau Ama Miamda Sandong Kibana Laibab Asi Masit Tan Kaiba Yai Haiki India the Ladiba Mipum Kuning Mak Aikoi Amatani Haiba Wakalun Kanbangamba Congress Party Asida Sanglatuna Nasidi Miam with Tabakaya Tautuna Lakli Anem Oang Tak Kenaba Tamdaba Party Asina Manipura Hosik Tokliba Irangasi Lakliba Inkumja Lissingani Sumna Kunmari Dagi Hauduna Mausagum Ing Sikpa Lamdam Ama Ohen Diba Pami Thanipan Helaba Irangasi Atumatamda Palibalenga Sina Warasin Ama Puraknaba Honabiu India Government Manipur Tugainaba Honak Labasu Manipur Gi Miamna Apunba Amaga Loinana Manipur Kanaba Honamisi Hainasu Lakesena Fondoke Media Agogi Mi Amana Waba Amana Haiba Pun maksud dah kali kumpai dah ngang tu ini dia tu dulu proses jati mana dah sok dah apa panjang tu us dah kadi madu tu kita nak pay adu yang ngang itu pocing je hai itu pocing je kaya pagi cumi kaya macam lagi hari se minggu tu misalnya sing thok tak apa sosial media kita tahu yang lebih sinar sing main sing sinar sing intelligence sing adu na assume je maka akan tu tu di bola apa sih tadi वही मतलब अकोई लेबाक से काय के दवा रबा वही मतलब मी मन सी दबे तंग मी मदा हालो मतलब मी दु गिला मन खनो वन मतलब मी अतो के सोक दबो तारा कदी अदु मो वही वता से यार बम कदी सिन नबीदना Indian National Congress ki Sam Kuthapun Sumapok Numit Thoram ngasi Block Congress Committee Kaksing amadi District Congress Committee Kaksing nasu pun kusam na duna senduna Kaksing Bazar da leba Block Congress Committee Kaksing office ta pangthokre Manipur Pradesh Congress Committee ki Working President ex-MLA Victor Kaising na athobe mithung oina saruk yaduna Congress Party ki Firal Singhatuna hodokhiba ngasi gi thoram aduda MPCC ki Working President ex-MLA MD Fazul Rahim MPCC ki Secretary Ani KSS Kennedy amadi MD Firoz Khan DCC Kaksing President MD Abdul Rahman BCC Kaksing President N Ashok amadi atai miyo kyana President members sing oina saruk yakhi thoram aduda DCC Amadi BCC Kaksing member Oiramba Lekhiderba Sing Mafamda minute ani 2 minute left na ikai kumna utpaga loinana Wangang loisina Congress Party gi maramda wangang leduna miam punna nahonana wakal taminaki thormaduda athoiba mithung niwarol piraduna Victor Kaising na phongdoki bada BJP na lengak haitabadagi mathakta makhoida kathokpa haibagi wakalon leitaba masa masagi ojabata khallaga thabak Tawusing oibana Manipur State amasung leibak asida santi leitabani Manipur amadi India gi miam khudingmak punna awonba ahongba leibak ama lamdam ama purakna bagida ma khongjang ama sangsin minabagi matam adu
ओइरे बीजेपी ना हेक लेंगा बदा कांगलुप मसेल अमगा अमगा खतनबा हाना हनबा ngaktani इंडिया की मियाम अकी खंग यावदन लेबा कनासु लेत्रे हाइनसु फोंदोके थौबाल डिस्ट्रिक्ट कांग्रेस कमिटी TDCC ना सिंधुना थौबाल अटोपम द लेबा डिस्ट्रिक्ट की कांग्रेस भवन दा ngasi इंडियन नेशनल कांग्रेस INC ना सही साम कुंथां पन सुरकपगी मपोक कुमुन थरम पांगथोखरे थरम की मनुसना INC की फिरान थरम की अथोइबा मिथुंग ना सिंखत पा अमदी TDCC अमदी TBCC थौबाल की मेंबर अरंबा लेखिदर सिंह मफमदा मिनिट अनि तुमिना लेपना इकाई खुमनब सोतके तुंगदा IRE College of Education वांगजिंग द सटुना मफम मदुदा हांगलिबा रिलीफ स्टूडेंट्स रेसिडेंशियल कैंप द लेरिबा क्लास 4 दगी 10 फावबगी महिरोइ सिंगिदमक्ता साना थकनबा पोलम सिंह मतेंग पांखे इम्फाल ईस्ट डिस्ट्रिक्ट कमांडो लमलाई PS कुनिथोइ सुबा असम राइफल्स समदि CRPF की D12 बटालियन की अपुनबा कांगपुन ngasi पुंगदोंबम सेक्टा लौसंग खोंगी सिंखोंग द थी होंबगी थबक चथखरे इम्फाल ईस्ट की SP की पौताक की मखादा एडिशनल SP ऑप्स KS हेरोजिन लुसिंगबा टीम मदुना ऑपरेशन अदु ngase पुंग निपान मिनिट 30 दगी पुंग 10 फाव चथखी मदुदा तोंगा तोंगानबा खुसुकुलाई सिंह फंगबंगम की ngasi फहत खब खुलाई सिंह दी M16A1 हाइना थाबा M16 की राइफल अमा मैगजीन मरी M21 स्नाइपर राइफल अमा अहांग मैगजीन अमदी डिटोनेटर याउदबा 336 IC ग्रेनेड अहुमनी फारब खुसु खुलाई सिंह लमलाई पुलिस स्टेशन द सिनक्रे हाइरे भारत लेबा नागरिक खुदिमकना मसाना मसाबु मरोंदोम लेप्सदुना चाखोट मांगजिल थाबा भारत अमा ओइनबा भारत सरकार पांथोकलेबा विकसित भारत संकल्प यात्रा म्याम पुनमक सरुक याबिदुना भारत सरकार मतम मतम की थादरिबा स्कीम सिंह कानबा प्रजा सिंह न लौबियु हाइना बीजेपी मणिपुर प्रदेश की प्रेसिडेंट अधिकारी मयुम सरदा देवी न फोंदोखरै वाफम से डिस्ट्रिक्ट एडमिनिस्ट्रेशन कक्सिंग सिंधुना जिला असि ओइना अहुमलुकसु ओइना लांगविदोंग प्लेग्राउंड कम्युनिटी हॉल द पांथोकपा विकसित भारत संकल्प यात्रा की थरमदा ए सरदा न फोंदोखिबनी मांग मखा तादनो हाइखिबदा केंद्र सरकार अमदी राज्य सरकार ना प्रजा मियाम गिदमक मतम मतम की लाउथोकलिबा खुदोंग साबसिंग असि प्रजा न फंगनबा लेंगा का पुन्ना सक्सिन मिनबा थरम अमनी हाइके मागी मतम ड्यूरेशन लोइग्रगदी अखोइना रजिस्ट्रेशन तौरगा सुकाना रोइदोइनेबा कमन सर्विस सेंटर सिंगसिदा अखोइ औथिक विकसित भारत संकल्प यात्रा सिगा इरोइनना भारतीय जनता पार्टी न सुहाइब स्कीम सिंग हाइबदी प्रधानमंत्री विश्वकर्मा योजना द नत्तना उज्ज्वला योजना न चिंबा कानबा स्कीम कया सिंग से प्रजा द यवन्नना बाइदन होनरी थरमदुदा हियांगलम एससी MLA डॉक्टर राजेश यमनाम विकसित भारत संकल्प यात्रा मणिपुर स्टेट के इंचार्ज ओरिबा ओइनाम लुखोई एडिशनल डिस्ट्रिक्ट मैजिस्ट्रेट कक्सिंग मरंगथेम कपाजित ना अखनम मिथुंसित ओइना सरुक याकी थरमगी सरुक अमा ओइना राज्य सरकार की मखादा लेबा तोंगान तोंगान डिपार्टमेंट 38 की स्टॉल सिंह हांगदुना केंद्र सरकार अमदी राज्य सरकार न पीरिबा स्कीम सिंह की कानब सिंह बेनिफिशियरी सिंह दा फंगनखी लालिबा सही इंग सोक लिसिंगनी सुमन कुनमरी की बोर्ड सेकेंडरी एजुकेशन मणिपुर बोर्सेम की ओइबा प्रिंटिंग ऑर्डर थोक्ट्रिंगै सेरक्ता लोन लाइक नमलम ले हाइना बोर्सेम दा मराल सिरक्खिबा ऑल मणिपुर मुस्लिम स्टूडेंट्स ऑर्गेनाइजेशन ना लोन लाइक नमले हाइबगी मतिक साबा खुदम सांगदम गा लोइनना नुमित हुमनिगी मनुंगदा पुथोक्त्रबदी स्टूडेंट्स ऑर्गेनाइजेशन असगी मथक्ता बोर्सेम ना केस अमा फाइल तरोगनी हाइना बोर्सेम की सेक्रेटरी S मंगुलजाउना हाइख्रे ngasi बाउपुरादा लेबा बोर्सेम की ऑफिस ता पांगथोखिबा पाउ मिसिंग उनबा अमदा वाफम मसी महान फोंदोखिबनी मंगोजाउना हाइखिबदा ngaranggi सेफोंग याउना ngasi gi ayuk ki phongba pause kharda amsona thadrokpa serial amagi matangda lakadriba sahi lisingani sumna kunmari gi textbook printing order thoktingai da kanagumba mioi kharaga manraga borsem gi larik namkhiba is leite masida lona like namlam le haina amsona phongdok igba asi tasengna laibak thibani like lona namlam le haibagi khudam sangdam lairabadi borsem da report tawbiu like namlam ba thoklabadi marali matung ina borsem gi makedagi matik saba serak pigini karigumba amsona masigi sabsaba
khudam sangdam numit humni phawi manungda puthokpa ngamdragadi bosembu mingchat thianbagidam students organization asigi mathakta court of case file tawduna akanba action lokhalgani haike loinana lakadriba sahi asigi printing order ngasi nungdaram tholgen hainasu mangol jauna phonokhe mathaki wafam sing asi emsona numit humni gi manungda sanduk pidrabadi emso gi mathakta logi oiba thabak lokolagani lokosaragani senari ba pressing amadi board ki staff sing adu matik saba praman ga loinana photopi biro makhoi gi matakta aingoi ba matik saba action lokosage karigumba praman piba ngamdragadi emso gi matakta bosembu mixat thien bagi namak aingoi ba thabak lokosaragani Thawal Forest Division gi manung sanba Kaksing Range area da leiba tongan part singda range sigi staff singna ngasi ayuk tagi hona patrolling setuna usek phana ba lang thalm sing phagat pa hokre Thawal Forest Division gi DFO yauna Lokendro gi pakties Lokendro gi paktang makhada Kaksing Range gi ROL Dinesh gi miyeng makhada ayuk pung taruk tagi hoduna nungdawaram pung taruk phawa Satakhiba patrolling aduda usek phana ba thaklamba lang mari rom lakhut pangam kre hairi India ki constitution mamang tha November tang 16 English tagi Manipuri maitai mayekta adoktra phongkhiba constitution gi larik asi miyamda Panganaba Lengaki Law Minister T.S. Basanta Kumar gi miyeng makhada phanganba horgani haina Lengaki Law Department ki Deputy Secretary na thokpa serol amara khangalakli serol sida haribadi constitution gi Manipuri maitai mayekta handokpa larik ase rupmalda leiba job center dagi phangani mayor singni oina sa da kun discount tawgani mayor singna larik ase leiba lakpa batamda masa masagi identity card sing xerox copy piraga leiba yagani hairi Manipur Youth League Mayolna Aikoi Apunba Langongi Paujal Puba Lamsan Kongsat ki Mapani Subanumita Imphal East District ki Yaripok Top to Leba NNYA ground Yokre Ngasi Mapani Subanumit Asegi Kongsat Ase Thawal District ki Wangjing da Leba YK College dagi Horakibani Makoi bu Thawal Ketel Europa Matamda Miyam Tram Oktuna State Corner meeting am Supang Toki Tungda Thawal Ketri Lekai Ibudo Kamlangba Laishangda Miyam Yoba Mipam Amasu Pangtokhi mifam adu loisilaba tungda mafam aduda sangle namasarga khongsadu makha chathaki yaripok top ki NNYA ground da mifam amasu pangtoktuna numit kunma thoini chathagadaba lamsang khongsat ki mapani subat numit ki khongsat adu loisin ki khongsat adu saruk yak kiba Manipur Youth League Mayol ki convener Asem Prince na phonuk kibada thasi kunda asengba kangla gi Laifam Lendagi Mai Lorga Kongsala Kiba Anuk Langon gi Paujel Puba Lamsang Kongsat ni Aikoi Kunai Ipurup Asida Singrakpa Sing Kangminaduna Tengnari ba silencing asi Tengnanaba Matamadu Yore Haibadu Porpadagi Naha Oriva Ikoina Miambu Yekai Hanba Amukhana Mayol Songkat Anduna Amadi Mating Haptuna Apunmagi Pangal Adu Sembat Minabagi Tanja Adu Laujavani Kasemana Lamdam Asi Lenga long da yeng lor basu semlon da yeng lor basu kunai rol da yeng lor basu swathabagi swathabangak tangai re aikoina mating yauna leiringai serak asida haukiba me humda kuki jo narco terrorist singna yelobui maitai singda khangudana nongmai kapsilakpa yum kaya mai thakibana yellow proof oidiba maitai singna aikoi iram damda lanjen duna refugee amagumna yamna Kudung Tinai Oiba Mong Amada Lady Bani Masigi Matakta Ipai Pusing Tambiramba Idam the Masigi upon Masaktambu Tugai Naba Makoi Dreamland Semlak Naba honorably Masi Kedonunda Yengo Labangamloi Assume Tanza Sida Aikoi upon Bagi Pangal Ama Sagatuna Amatoina Tenganaba Tanza do Lozavani Naha when Ikoina Panzavadi Lady Singer requesting a Sigi Pokum Ama Piba Namnaba Timinaba Namba Adugumba Kunai Emma Wadakpakanda Sinarapasing Tengaminaduna Amadi Aikoi Anova Iho Ama Miam Humna Sagaminaduna Lady Sinarapasing a say Mighty Piba Asini Haiki Tasiki Kunmarida Kwerengaida Rims Hospital Senior Doctor Ama
sakhang singna ki khang pirakpa adugi mayokta rims hospital ge senior amadi junior doctor singna wakat mi pham pham khrei wakat mi pham aduda respect the doctors, stop harassing doctors, save the doctors, let doctors work in peace, no terror to doctors and medical staff is disturbance to public health care, stop violence against doctors haibna singba waising thawa placard sing sinaki mifam aduga mari leinana senior doctor amadi junior doctor singi maikei dagi phongrok pagi matung ina thok khiba thodok asi apen bo oide doctor sing asina landa haktheng na saruk yadrabasu angam mathakta miyam gi seva tawribani adubu doctor sing da aki khang natraga harassment pi batargadi miyam gi service tawda akaiba lakpasu yai haiki illegal immigrants sing cookies sing scheduled tribe tagi list tagi khudakta lokthok kadabani haiduna ngasi Thawal district ki langathelda miyam gi bami phama pangthokre maitai lipunna khongjom circle apun malup ka punna silaga pangthokiba mifam aduda wana singna cookies sing SD list tagi lokthok pada constitution gi oiba provision sing gupna nainabaga loinana cookies sing ase lamdam asida illegal immigrants oibna SD list tagi lokthok pada maram sai haibagi wafam sing thamnaki mifam aduda saruk yakiba maitai lipun gi thobural mayengbam promote chana hai purup amabu constitution gi lista san bahaibasi lamdam adugi yelhomi oirba matamda ta sangadabani yelhomi na trabadi as list san ba yade maram aduna cookie sing ase lamdam asida illegal immigrants sing oibana as list gi khudakta lakopam thoi haiki mifam aduda saruk yakiba khongjom circle apun malup ki president mutum Nirmala Laimana Haikibada, cookie sing ST listagi loktok pam toi, Haibasi, Manipur gita natana, India gitongan tongarma mapam single leba, akang ahi sing naso, hire wapam ni, illegal immigrant cookie sing ST lista, hapamatok tade, haiki, Tungda, Nasigi, Mifam Aduda, Saruk Yakiba Miamna, illegal immigrants, cookie sing ST listagi, loktok kadamani, Manipuragi cookie, Mutat kadamani, Haiban singba, Kolau singsu, Lauki. Manipur Togliba Irang Asiga Mari Lainana MLTS Lokesor na Haikiba Wapam Ama viral Werekpada Werekiba Adu Laibak Tibani BJP na Manipur gi Yellow Puru Hatok Naba Honare Haina Congress ki MLTS Lokesor na Polo Kiba Wapam Adu Impam Yaudaba Wapam ni Haina BJP Manipur Pradesh ki General Secretary K. Said Kumar na Yaning Daba Pongdor Kre Ngasi Thamal Sanglen na Pangtok Kiba Pau Impam Amada Wapam Masi Pongdok Ludona Said Kumar na Hai Manipur hojik oiriba issue ase Manipur gi mapandagi khut yauba narco terrorist singna umang paktak na kokthok popi tharga lamdam masigi naha kaya gi punsida akaiba pirkpadagi thingnaba lengak na honabadagi irang asi thorkibani BJP na yellow purup amata hatok naba amadi mangan naba honaba leite BJP gi wakalondi lamdam masida laiminariba purup khudingmak amata oina punna nuksi chanana laiminabani haiki loinana Lagliba January 3 dagi hoduna Mars kun phauba Congress ki National President Mallikarjun Kharge yauna Congress ki lusingba Rahul Gandhi na Manipur dagi hoduna pangtokani hairiba ne yatra asida Congress ki President Mallikarjun na khongna kadai phauba yauna satpa ngamgadoribano hainasu Sar Kumar na Congress ki maikaida hangalakli masigi matakta Congress ki lusingba Rahul Gandhi na bot khomba satluba state singda Congress maiti duna BJP na sauna mai pakpagi khudam laikhrabani hainasu phongdoke आयोगन रुपा मंगा के फंगे सुमायना शासन तरुब कांग्रेस मसी इंडिया की लेमाई दगी मरु फंगना मुथनबा बीजेपी ने तनुगी दो अदुन मरम मोरिगा बीजेपी ना शासन तरुबा मतमदा कांग्रेस ना नानी मंगा मुसे मसी कोई ताबदा नियम से ताबदा के तनिदे Universal Friendship Organization UFO gi Impal West Headquarter number 1 Puramakong Battalion gi Manungsan Leiba Maitai Huyen Lalong Sintam Hawam Marak Singtham Laikai branch number Kungamapan Lux branch ki Kungamapalak Subagi Mapokumon Thoram Pangto Kre UFO gi Makada Leiba Sintam Asigi Mapokumon gi Thoram Aduda Mongsangai Gram Panchayat ki nominee Pradhan Sinam Pradip na
ibudau pakhangba yekba firal singkhatuna pahenki thromaduda organization asi vice president RK Sanahal Parihal home secretary L Loyumba secretary Singh commander Singh amadi member Singh su saruk yakhe iramdam asida asukwa basakheng phanglingai charak asida yumlakta bom thamduna misam miyamda aki ekhang pibagi thabak torokpa ase yaningde haina sagolwan sayang kurau makhongdagi pramodini thonau jamna phongdokhre ngasi Senate Social Group kurau makhong United Club Council for Youth Welfare Lamjing Seva Maira Paibi Sayang kurau makhong Women Development Committee na sinduna Sawolma Sayang Krom Konga Naknana Leba Sayang Road Konthokjam Lekaida Ngarang Nungthil Pung Ani Tawa Matamda RK Hema Kumargi Yumda Bom Mama Thamlambagi Mayokta Yaningda Phonokuna Sawol Sayang Konthokjam Lekaigi RK Hema Kumargi Mayum Mamangda Phamkiba Wakat Mifam Amada Wafamasei Mahang Phonokibani Mahang Makata Adon Hai Lamdamasigi Miyamna Awa Saitheng Kayama Thengnari Serak Asida Akhoi Masel gi marakta yengsin naduna yumlakta bom thamjinba se yaningde kari maramgi bom thamjinbano haibadu numit humni gi manungda mari leinaba singna sengdok pirao nungainadaba hainingba kaya leirbasu imung manungda wari fajana sanase bom thamjinduna aki ekhang pibagi thabak asi tokpiro karigumba khangudana bom adu pokhairamba targadi imung manung khakdatana thangnari bada leiriba yum sing adasu asopan taramba yai I masel gi marakta yengsinabagi thabak asi tokpiu Manipur tangdu leitadaba phibam amada leingai serak asida akhoi maseli marakta warau nagadaba thabak tawbigano hainasu magan appeal tauke Manipura Maira Paibi Hodokibagi Nipu Humdoirak Suwa Mapok Numidna Lakpada Lamdam Masida Lariba Maira Paibi Lup Kudimakna Hayang Numidang Wadam Pung Taretagi Nipan Pawa Lekai da Maira Katuna Lamdam Masi Ing Tappa Lamdam Ama Oinaba Isorgi Mapamda Taunibagi Tauram Pangtok Piu Haina All Manipur Women Social Reformation and Development Samaj Nupi Samaj Ge Advisor Case Induna Miamda Apil Tarokli Ngasi Manipur Press Club ta Pangtok Pau Misinga Unaba Ge Tauram Amada Wafamasi Pondok Laduna Induna Hai Manipur Maira Paibi Hodokibagi Maru Eva Pandamdi Mayai Kaban Nisa Manipuri Maru Pangna Mutatnaba Honaba Amadi Armed Forces Special Power Act Afaspa 1958 ki Marumda Indian Army Singna Manipurgi Miam the P River Setting Amadi Nupi Angangda Sathrakliba Kahenba Lisat ki Mayokta Namdamasigi Mama Obisingna Kutamara Paiduna Namdamasibu Ngak Senaba Torokibani In Kumja Lisinga Samapur Marpugi December Kunma Panda Hodokkiba Maira Paibi Loop Asagi Nipukum Lorik Suba Mapok Kumongi Thoram Asi Hayeng Ima Kuntokhan Bi Sanglen Thai Banda Pangtok Lagani Thoram Asida Lamdam Masida Lariba Maira Paibi Loop Amadi Miam Saruk Yabi Hainasu Mahana Fongdoki Togliba Irang Asi Loshingi Haribadi Prime Minister Office Lagi Lan Hoba Kudingmak Aingi Oiba action Lokotkani Haina Serol Hek Tokpada Loerbani Matam Amada Sara Wan Bagumna Laklamba Minister Singh Asidi Lakidaba Amadi Prime Minister na Manipurgi Irang Asi Matangda Minute Kaya Wangang Karbage Haina Kudrakpam Kendragi MLA TS Location of Fongdokre Thaski Traipani Kunmanga Pawa Sathrakiba Village Protection Force Ge Taruk Suba Base Gi Physical Fitness Ki Endurance Training Program Loishinduna Pangtokiba Combined Oath Taking Ceremony Gi Thoram Ga Mari Leinana Mahangna Wafamasi Phonokibani Mahangna Makhata na Hai Sarkar Animangna Lan Asi Loishindaba Amadi Khamdaba Asi Akan Mong Condemn Tawi Maitai Jati Asi Khwaidagi Pukchal Sawa Migi Awabada Mateng Khwaidagi Pangba Purup Amani Madubangna Matam Amagi World War Thokpada Manipur Dasu Sangrapam Lorbadi Hingani Kanbirakani Khanduna Japanese Sing Manipura Selectuna Lord Kivani Gasi Pawa Maitai Jati Equina Mapam Ama Hekta Equigi Equi Kakta Legani Haibagi Haikiva Latri May Humdagi Horaga Tokiva Irang Asidagi Ngasi Pawa Tumbasava Kangdana Prajagi Damak Honorapani Maki Kendragi Mio Emma Pawa Awa Tahandavani Manipurasi India Gi Manum Sandrabra Haibasi Wang Amo Oire Karigumba India Gi Manum Sandre Hadi Atubuda Lautok Piro Amadi Central Forcing Lautok Piro Matamuda
Kanana Karino Haibadu, Yanger Sea, Manipura Hosik Talk Liva Iranga Sea, illegal cookie, American Singer, Ton Bani, Haina di Lauraga Karigi Amuk, Menmardagi, Lajenda Liba, Cookie Sing, Kamzonga, Sangapam, Pidibano, illegal immigrants sing, Masing, Yampal Halaga Kari, Tawadoribano, Humanity Ground, Tamge, Haibasu, Yamna Section, Supervision Magi Makada, Namit Kudingi Kari, Tauri Haiba, Monitor Tawa Matautai, Amramda, Mai Papa, Namloi Kangna, Pali Balangak Asina bus service, Hogani Haina, Lautolaga bus Tarib Asi, Aikoi Mate Asi, Sidagi Hena Satpa Yadre, Haibagi, Proof Ado Utaga, separate administration, Pina Bahona Libra Haina, Langakta, Wang Hanglakli, Village Protection Force, Ki Humpugani Pansuwa or tagging Lobagi Thom Aduda BPF ki advisor Haiguzam Rajeshwar Huel Ran Pau Segi Sip Editor Maibam Danubir Social Worker RK Somendra Ellis Kaiku former air announcer KK Wahangbam Nasingba Miyoi Kayana Saruk Yaki Huinau Musat Saunu Yoklaga Mapu the Onsilaga Sikpagi Thong say Ima Manipurnak Yaning Day Haina Lup Kunma Toy Punsilaga Semba Ima Manipur Sip Convener Sangol Sem Kulana Pondo Kray Maitei Punsi Maitei Kansi Apun Magi Kolau Lauminasi Apun Mana Pangal Ni Haiba Banner Magi Makada Ima Manipurna Leptana Miamgi Waiba campaign Kaya Satrakba Dugi Manungsana Ngasi Naramthong Bazar Bandar Women Welfare Association Ga Ima Manipur gi Thomi Singa Kusam Naduna Pangtokiba campaign Amada Wapamasi Mahana Pondokibani Mahana Makata Aduna Hai Kuki Purup Singna separate administration gi Asa Tauriba Adu Kaidonunda Oitokloi Namna Masida Lariba Makok Tongus Singna Punsinaba Honari Haina Matau Malhanbagi Tabak Talk to that Tasena Punsinaba Honasi Lup Kumatoina Punsinuna Semba Manipur Ima Gi Pandam de Maitei Punsin say Manipur Kansi Haiba Kaktani Thanipan Park Lava Lanasi Kapokba Manbamong Amada Satrakliba si Miamna Munna Kanbiu Hausik Tampakta Irang Lite Haiduna Miamna Irangasi namely Haina Kanbiganu Sinkong Chinga Adela Sing Nasi Pawa Tumbasawa Kangdana Lady Haibasi Miamna Kangpam Toi Namna Masila CSO Singna Irangasi Lucinaba Tabak Tori Adubu Ireisha Sing Punsilaga Karambamongda Kari Tabak Pakatlaga Kari Kolau Lauraga Irangasi Lucian Hanaba Honagani Haibadu Kanarasi Hainasu Pondoki Mafam Sida, I koi moibu, sound of yoga, I koi da, Karidam to Onsala, my tea, Harpa to Patorapa, my tea, the Sula Lante, Karidam to my tea, the Halakanda, my tea, you might Halakanda, Kukilen Pangani, Haliba on a tenere. Central government the Tanbiu, my tea Halaga Pangadra, Chupang Pang of Chupi May Hunda Yingasi Pawa Warasin Purukam de Laiba, Iran Sina, Sohaba, Kul Singda, Akanaba Ming Sangduna, Kunja Singi, Semilon, Pagatanaba Amadi, Santok Lambi, Bibinaba, All Manipur Village Volunteer Force Na, Lengaki Police in Silakli. Hiramasiga Mari Lenana, and Toliba, Iran City Sauna, Oava Mayok Nariba, Impal Iski. Yang Popi, Kulda, Nasi Nuktil, Kulnga, Liba Volunteer, Village Volunteer Singer, Pangwi Singer Unavada, All Manipur Village Volunteer Force Ki, Executive Member, Haikurizam, Tompogna, Tanipan, Pazilaklaba, Irang Asina Maram Orga, Namnamasida, Semlon Pibam, Yam Soksin Hale, Madugi Matakta, Sinkong Singa, the Ladiba, Kunja Singha Hena, Awaba Mayoknari, Maramaduna, Legana, Akanaba Ming, Sangduna, Agriculture, Fishery, Horticulture, Amadi, Veterinary Sector, Yai Pagadaba, Tabak Pakat Piu, Amrumda, All Manipur Village Volunteer Force the Su, Hauzik Tongan Tongan from trying to the Lenga Kiming Makada, Semilon Paganaba Tabak Pakat Haure, Tony Irangasi, Lodi Pawa, Morum Dom Lepa, Namnaba, Akanaba Tabak Pakat Pahibasi, Tangai Padaba Amani, Karigumba, Miang Ihul Kangna, Yai Padaba Tabak. Paket Rabadi, Lana Sigi Sating, a Sinamaram Orega, Amukana Awaba, Mayok Nargani. Yang Popi, Makeda Nasi, Numit Nini, Humnigi, Mamang the Su, Cookie Singna, Atat Akam Latana, no way Capsilati, Adobo. Toning the Batodok, talk to Nava, Yam Central Security Forcing, Lady Basu, Cookie Singna, no way Capsilapa, Lep Tribani, Pio Masi, Yang Laga. Langana, Tanguli Taba, Mahusagi, Punsirola, Hanjinaba, Hona Haningbagi, Apamba, Wapam Sing, Pondoki.
खुंद्रापुम केंद्र की MLA TS लोकेश्वरना मैतेना लान होब मानब वाफम हाइकी हाइबा अरानब वाफम फोंदोकनिबा विलेज वॉलंटियर सर्विसना अथुबदा सेंदोरकदबनी हाइना खुंद्रापुम केंद्र डेवलपमेंट कमिटी की वांगलोय नोंथों बम डिजेना पामुसिंगना फोंदोखरे डिजेना मखा ताकिबदा मे अहुमदगी कुकीसिंगना स्वरसामपुर की मैतै सिंगदा लंदराकपा होरकपा नुमित अदुदा खुंद्रापुम केंद्र की मनुंगदा लेबा कुल कयादसु लंदराक्तुना मितई सिंह युम मई थाबा लान लंथुम महन बदगी अवाब तारबा मियाम गी MLA ना तव याबा खुनिमक तवदुना लाकली मखाताना लंदारकपा ngamdanaba lokot payaba thabak sing lokotuna lakli MLA na honoriba sing ukhidaba lan kalingai manungda lotuna leiraga ngarang nahanda mioi khara thorak laga VVS haina tholaga MLA na phongdo khibada kari karamba wafam phongdo khi haibasu pandana maral sin ba honabagi thong asi yabangam loi haina mang makhata na phongdo khi tuna khangan biu adu lona sigum la mathong uktaba aikoina development da amadi tawriba lan sigi manusida suk yamna so thodang logi duna lakliba kari da soigi da hiram kudimakta tumba chaba khangdan honariba MLA amagi matakta tawrpa sarvi se kendra sigi prajasuna yabunga moi haibasi aroi boina amuka sona electronic print media gi kuthangda Asa workers sing yoba general body meeting ama hayeng Imphal gi Irabot Bhavan na pangthok na thaurang toriba si all Manipur Asa workers union ga hiram amata da mari leina de haina union asigi president RK Premabati na hai kre ngasi ko kiba paw infam amada wafam sei phondok laduna Premabati na hai kumjali singani ga sukna tarada Manipur lengak na pikiba registration number 724 oiba all Manipur Asa workers union natana Asa workers singi apunba union amata leite Manam aduna registration number 724 oidiba union cover general body meeting natana atopa meeting da Asa workers singna saruk yabiganu haina appeal tauke hayeng pangthokani haina thaurang liba GB meeting ase all Manipur Asa workers union na kaukiba leite meeting ase da saruk yanaba union ga mari leinabada masana masabu president ni haijaba thiam purimasi kobi amana Asa workers singda chepau pirpa thengnare purimasi hariba miyo ase mamangda all Manipur Asa workers union ge president gi thawai puram laga matung haukiba sahi lisingani subna trangma tratuk tage union ga mari lainadraba miyoi ni union ga mari lainadaba miyoi amana karamna general body meeting kauri bano haiduna meeting asida worker amatana saruk yabiganu loinana hayeng pangthokani hariba general body meeting thingbagi hakti union asida leite tabudabu Lorokpa Waret Sanaba Yaroi Amarumda Asa workers singi oinadi registration number 724 oiba all Manipur Asa workers union na yaifanaba khudingmak tawgani hainasu phondoki kumba koi phangchal la du ngiba yo yamani maramaduna aikoina general body ma hamdana aikoi gi chapchaba koi gi miyamda khangna uthokdana tawgadaba dugumba koi phangchal la dudi koi tawbangam de maramdi ngasi oriba aikoi gi relief camp da kaya ama koi gi asa sing lairibani Imphal gi singjamai singa mathakta leiba relief center for welfare for different able person Manipurna tangkhak naina satrakpa tengbang pibagi thorom gi manung channa ngasisu moirang kendra gi manung chanba Bishnupur district ki kwakta santhong makha lekai da santhong youth welfare association na hangliba relief camp ta ningtham thagi kambal macham amamam khudol tambaga loinana athum maho kya sami nakhre anoba sahi 2024 lakpaga iroinana relief camp asida laiba singna ningtham thagi ingba khangliba asida khardang da orbasu mateng oinaba relief center for welfare of different able person Manipur gi program manager Moirangthem premier center asigi media advisor Nimol Ningombam amadi center asigi member Victoria amadi Anita Sawrakpam na singduna ningtham thagi kambal masa amam khudol tambaga loinana athum house samina ki kwakta santhong makha lekai gi relief camp ta ningtham thagi kambal khudol tambaga loinana athum house samina khiba aduga mari leinana relief camp relief center gi media advisor Nimol Ningombam na hai ngasi relief center asida kambal macha amam tengmang pijari basi hoji Australia da leiriba Imphal gi
Nawapal Soram Lerektagi Brahmasari Mayum Aniradha Sahi Yanki Mapan Mapuroiba Krongbai Lapam Rajan Amadi Magi Manau Nupi Brahmasari Mayum Joysri Amadi Imung Manungna Makhoigi Laikhidraba Ahalamangi Mingda Relief Center for Welfare of Differently Able Person Manipurgi Kutangda Kusinakivani Tengwangi Polum Karasina Relief Camp Masida Laiba Singi Apenba Oidrabasu Lakliba Ningtam Tasida Karang the Oibasu Mating Oinaba Kusinabani Haina Magna Makatana Pondoke Saliba Tasigi Hokibatang Kunmari Hotuna Punjab ki Mogada Indian Red Cross Society Punjab State Branch na Yumbu Erga Numit Mangani Sathrakiba National Youth Actions Program 2023 da Tongan competition kaya da Junior Red Cross Indian Red Cross Society IRCS Manipur State Branch Manipur na overall team championship oikre from the Manipur gi team na saruk yakiba competition item singda saruk yaduna athoi hen sangdum nabada individual competition singda Ninarika Senjamna recitation da first position quiz da third position taki aduga Hembal Soibamna poster campaign poster making the first position folk song solo competition da Haiguruzam Lansenbi Sanuna first position taki group competition da group dance da Manipurna first position group song da su first position taki loinana team champion trophy Manipur da pirakre hairiba festival asida JRC IRCS Manipur team asi IRCS Manipur State Branch Chairman Narendra Ningomba Vice Chairman Dr. Laisram Manglem Secretary Athokpam Navachandra Treasurer Nauribam Premjitna Lusinglaki Thasi Kuntretagi Directorate of Education Andaman and Nicobar Administration Sinduna Port Blair da Kiba Humu Tarilak Suba National School Games Under 17 Boys Football Knockout Tournament Asida Manipur Yauna India ki Tongan ba State Tagi Lakba Team Kuntra Marina Tournament Asida Saruk Yarduna Group Pun Nipan Tokna Kaidok Laga Sanariba National School Games Asagi Nasi Sanikiba Football Match da Manipurna Karnataka Bu Tara Swinoda Yamna Line Mighty Pikre Saliba December Tagi Tang Kuntrada Manipur amadi Rajasthan anina match saragani Manipur ki oina coach N Vijay Kumar Singh PET Thawal aduga manager oina M Tilok Singh DYAS o Sandel amadi Sanroi Traimpan ga punna member kunna saruk yari COVID-19 ki case amuk kangkhalak padagi state ayam mana coronavirus protocol sin ngak na bamiam the khangan kre JN1 COVID variant case sam ga sumna mapan December kuntrok phawda leire haina health ministry na hairi adumoina mag JN1 gidi risks yamna namely World Health Organization amadi Union Health Ministry na JN1 bu variant of interest ni variant of concern nate adubu section dabdi yade lebak asigi oina JN1 variant case ki masing khwaidagi yamna leiba state Gujarat case kuntra ga taruk ni Karnataka gi case na kuntra mari Goa tara mari Maharashtra na mapan Kerala da taruk Rajasthan sung Tamil Nadu da na mari amadi Telangana da anini yimsa kesha numita Delhi da ahanba COVID-19 sub variant JN1 gi case thenaki Delhi Health Minister Saurabh Bhardwaj na haikibada sample ahum genome sequencing gidamukta thakibada amadi COVID-19 JN1 wenum ki AIMS Delhi na pirakpa serial da severe acute respiratory infection ki case leiba patients singi COVID-19 ki test tawudabani Ladies Harding Hospital da phamung nipuga nipan COVID patients singi damukta reserve tawduna thamle hairi Hauzik Aroibada Maroi Pahon Pizadi Indian National Congress ki Samuel Kuntrama Pansua Mapo Kumontoram Pantokre Manipur Youth League ki Aikoi Yanok Walangon ki Paujel Puwa concert Nasi Yaripung Yaukre Cookie Singh Scheduled Tribe Listagi Laptok Kadabani Haibagi Miam Yabami Pam Pantokre Loinana Lebak Sida JN1 COVID variant case Samuel Supnamapan Yaure
ngasi gidi image parum sandok seba matang seloi jere miambu amuk khana khurumje